Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Mukhyamantri Nongthombam Biren Singh ngasi Thawal Court Complex ta nauna saba District and Session Judge Court ki G+3 Annex C building sangaragani. Lok Sabha da security ki ahoba laiki haibigi wathok amasung birodhi ki sadasya singh suspend tawkhibaga mari lenana sangsaki sabha animak ki mifam ngarang hanjin yaithoki amasung Tamil Nadu da ising isaw na miyoi lak nifu hena sohle Rajya Sarkar na akhanaba team ama semle. Mukhyamantri Nongthombam Biren Singh ngasi Thawal Court Complex ta nauna saba District and Session Judge Court ki G+3 Annex C building sangaragani. Rajya ki Law and Legislative Affairs Vibhag na sinduna pangthokadaba thoram aduda High Court of Manipur ki Chief Justice Siddharth Midul, Ain Mantri T.H. Basant Kumar Singh, High Court of Manipur ki Justice A. Bimol Singh, Justice A. Guneshwar Sharma, Justice Golmai Gaifur Silu Kabui, amadi Advocate General Lenin Singh Hijam Saruk Yagani. Rajya Sigi Jila Kharada Laiba Mahiloisang Singh Central Board of Secondary Education CBSE na affiliation tokhiba adugi matangda thijin humjibi thabak chatharba matung Rajya Sarkar gi ayaba yauduna affiliation tobuni haiba khangle. Masigi makha tarakpada school kunmanga CBSE gi affiliation withdraw tobaga loinana kaktat khre hairi. Rajya gi education is na thadorpa cherolaman hai kendra gi shiksha mantraloy amadi CBSE gi awang mathaki official singi oiba committee amana hiram asida thijin badagi affiliation asi Rajya Sarkar gi no objection certificate NOC yauduna niyom lana tawramani haiba khangba ngamki. Rajya Sarkar gi NOC yauduna CBSE da Manipur gi school khare affiliation tawrambagi thong asida chenaba miyoi sing sarkar na ain gi oiba thabak lokat lagani hairi. Manipur Police na Imphal East, Imphal West amasung Bishnupur Jila gi chingnaba mafam singda thi humbagi thabak chathakre hari. Thi humba aduda Bishnupur Jila dagi magazine yawba carbine ama, magazine yawba Countrymet 9mm pistol ama, semdoklaba pompi mortar tube ama, 9mm gi maru ahum, hand grenade mari, 51mm gi mortar shell ani, smoke shell ama, poppy mortar shell tarataret, 12 bore round mapan amasung gunpowder phagat pangamki. Amaromda National Highway Kuntratraret amasung National Highway 2 da akan mangak selga loinana asoengam thoktana gari sathok sasin tawhali. Lambi ani asida security convoy ga loinana gari kayamarum changnakre chingnaba mafam singda checkpoint thamduna achat awok sing check tabagi thabak chathari. Artificial turf ground lamnong da chathari ba ahanba Premier League match tangarang FC Rengdaina Sagolban United pu panjal amasino da thoiki. M Khabam amasung Wangoi Football Association panjal anini chanaduna draw chakki. Tabiriba pawasi Akasbani Imphal degini. Lok Sabha da security gi ahoba laiki haibigi wathok amasung birodhi gi sadasya sing suspend tawkhibaga mari lenana sangsaki sabha animaki mifam ngarang hanjin yaithoki. Rajya Sabha da Chairman Jagdeep Dhankar na sangsaki mapanda Trinamool Congress ki sadasya Kalyan Banerjee na mahaki matok tangkiba adubu ikain ngai thokdokni haina phongdokki. Birodhi sadasya sing suspend tawkibabu yaningdaba phongdoktuna sangsaki mapanda khongjang changsinbada Kalyan Banerjee na Chairman Jagdeep Dhankar gi matok tamba adubu Congress ki sadasya Rahul Gandhi na video namki hari. Shri Dhankar na hai adugumba thong ama chatharakpada luchingba amana video namba haibasi midugi thamoida kari phauramgadagi haibadu khanthapam thoi. Congress, DMK, Trinamool Congress, JDU, Left Dol amadi atai dol singna sabada Griha Mantri Amit Shah na wafam sing phongdokadabani haina dabi tawki. Rajya Sabha ki Chairman Jagdeep Dhankar gi matok Trinamool Congress ki sadasya Kalyan Banerjee na sangsaki mapanda matok tambagi thawong chathagiba adubu Parliamentary Affairs Mantri Prahlad Joshi na kanna nungnangba phongdorokli. Lok Sabha na ngarang Central Goods and Services Tax Second Amendment Bill lisingani kulumdoi pass tawkre. Bill lasina Central Goods and Services Tax Act lisingani taratare ki mahut silagani. Masina Kendra Sarkar na Appellate Tribunal semba yahalagani. Bill lasina Tribunal gi President sahi humphutare tegi humbudra de hengatpa aduga member gi na sahi humphumanga degi humphutare te hengatpada ayaba piri. Tribunal asida President, Judicial Member amasung Technical Member ani yauri. Bill adu Seltu Mantri Nirmala Sitaraman na sabhada puthoki.
Sarkar hairi laibak asigi longmi koti kulumdoi lak yangkhaini panda haujuk phawbada soil health card yenthokre. Lok Sabha da iduna piba pakom amada kendragi lau singu amasung longmi yai payumbal mantri Arjun Mundan hai matam gi matungina longmi singda laibak singi lehau karamna selhangadagi haibagi thawong sing paikhatnaba pauktak piri. Mantri hai Sarkar asina soil health management amasung soil health card scheme lisingani tara mari tara mangadagi satharakli. Pradhanmantri Narendra Modi na hairi mamangai da amukta tawkhidriba mawongda Bharata nupi entrepreneur singbu pungning thogatpa amadi sogatpagi thabak Sarkar asina paikhatli. Social media da thagatpa warol amada Shri Modi hai Mudra Yojana amasung Stand Up India scheme gi beneficiary ayambadi nupi ngaktani. Mang hai PM Mudra Yojana gi makhada nupi entrepreneur singda lupa koti kuntra henbagi loan piri. Masina makoina paikhaliba thabak thorom sing adubu pungning thogotpada natana laibak asi chakhotpa amadi mara sena leina bohonabada chawna mateng oiri. Tamil Nadu da ising isawna mioi lak nifu hena sohale Raja Sarkarna akhanaba team ama semduna mi kanba amadi tengbang pibagi thabak chathari. Inkumja lising ama chanipan humbudra mathogi matungda asiguma ising isaw asi Raja da amuk hanna thokpani. Kendra ki Ngaksal Mantri Rajnath Singh da iba sithi amada Mukhyamantri M.K. Stalin na helicopter masing hena pibinaba haijakre. Ngarang nong chubagi chang khara patharabasu lakliba pung kunmari asida Raijadugi Tirunelveli amasung Tuticorin jila dadi ising isawgi awaba mayuknari. Raijadugi railway station yum amadi gari kayamarum haujiksu isingna thumjilli. Ngasi phongwa pausi singi marue pauksingge dama haujik Mangsatabam Premananda leire Premananda. Thagatsari Rajesh, ngasi phongwa pausi singda Churachandpurda Kanglup anigi marakta khuthongnabada mioi kuntra sokhibagi pau School kunmanga gi affiliation ka khibagi paw amasung security force na khusukulai kya phagat khre haiba paw na maroiba paw sing oiri mangpham gi ming thon bagi wathok ta Churachandpur da Kanglup ani khuthokna bada mioi kuntra sokle haiba paw asi sana leibak naharol gi thodang huyenlan paw Manipur News People's Chronicle Imphal Free Press amasung Sangai Express English ta ahanba headline tawri Sisipur amasung Kangpokpi gi school kunmanga gi CVSE affiliation withdraw tawkhre haiba paw Asina Sangai Express Manipuri Pongnafam Ganfu Mela amasung Tamelong Times ta ahanba headline oidi. Pawasi Hills Hornbill Express yauna ayamba pawse singda ani sube headline tawduna fongba thengnari. Sana leibakta Commando Barrack ta miyo yama nongmoina kaptuna hatkre haiba paw ama ahanba lamaida headline tawri. Pawasi ayamba pawse singda su ahanba lamaida headline tawduna fongba thengnari. Naharol gi thodangda Mahesor Thongnaujamna Union Education Minister da Kuki Singh Aranba Khangan Khre haiba paw ama ahanba lamaida maroiba paw oina fongle. Pongnafam da Churachandpur da Kanglup ani khuthoknaramba du yanaba purakre haiba paw ahanba lamaida headline tawri. Awang nongpok ki oina nga puthokpada Manipurna ahum suba oiri haiba paw amasu ahanba lamaida headline tawduna fongle. Huyenlan paw da CVI amasung NIA na khulngakpa sing phaba yaroi haina wakat khongja chatkre haiba paw ahanba lamaida fongle. Pawasi Manipur News tasu ahanba lamaida fongle. Sangai Express English da security force na khuga tureli akoibda thibumbai thabak chathabada yamlaba khusukulai kya fagat khre haina ahanba lamaida headline tawri. Ganfu Melda ahanba Tamelong District Winter Football Tournament ki final ngasi Khopilong YC amasung Utopia YC anina sanargani haiba paw ahanba lamaida headline tawri. Pawasi Tamelong Times tasu ahanba lamaida fongle. Rajesh Thagachari Premananda Aroibada Maroiba Paw Amuk Hanna Mukhyamantri Nongthomam Biren Singh ngasi Thawal Court Complex da Nauna Saba District and Session Judge Court ki G+3 Annex building Changaragani Lok Sabha da security ki ahoba laiki haibigi wathok amasung birodi ki sadasya sing suspend tawkibaga mari lenana sangsad ki sabha animak ki mifam ngarang hanjin yeithoki amasung Tamil Nadu da ising isawna mioi lak nipu hena sole Raja Sarkarna akhanaba team ama semle Paulo Jare